ꯃꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯅꯤꯡꯂꯤꯕ ꯑꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯛꯂꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯃꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯗꯦꯠꯂꯤ ꯕꯔꯆꯨ ꯂꯚ ꯍꯣꯅꯔ ꯑꯣꯕꯦ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯔꯝꯒꯦ꯫ ꯚꯥꯔꯠꯀꯤ ꯊꯥꯖꯔꯕ ꯃꯥꯁ ꯄ꯭ꯂꯦ ꯑꯁꯤ ꯀꯧꯁꯥꯅꯤ ꯃꯨꯈꯔꯖꯤꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯑꯔꯦꯝꯕꯗ ꯏꯟꯗꯤꯌꯥꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯌꯦꯡꯕꯤꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯄꯥꯛꯄꯤꯌꯨ꯫ ꯄꯥꯔꯁꯦꯟꯇꯦꯖ 130 IPLꯗ ꯀꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯂꯨꯄꯥ 3,000 ꯑꯃꯁꯨ ꯐꯪꯕꯤꯌꯨ꯫ ꯖꯤꯂꯤ ꯃꯁꯥꯟꯅꯕꯨ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯃꯥꯁ ꯄ꯭ꯂꯦꯗ ꯄꯥꯔꯁꯦꯟꯇꯦꯖ 150 ꯐꯪꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯍꯥꯞꯆꯟꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯀꯥꯟꯅꯕꯁꯨ ꯂꯧꯕꯤꯌꯨ꯫ ꯂꯨꯄꯥ 100 ꯐꯪꯕꯤꯌꯨ ꯃꯥꯁ ꯄ꯭ꯂꯦꯕꯨ ꯂꯧꯊꯕꯗ꯫ ꯌꯥꯎꯁꯟꯕꯤꯌꯨ ꯃꯥꯁ ꯄ꯭ꯂꯦ ꯑꯗꯨꯒ ꯄꯥꯔꯁꯦꯟꯇꯦꯖ 50 ꯐꯪꯕꯤꯌꯨ ꯀꯥꯟꯅꯕ ꯑꯣꯏꯅ꯫ ꯍꯥꯞꯆꯟꯕꯁꯨ ꯌꯥꯝꯅ ꯊꯨꯏ UPI ꯅꯠꯇ꯭ꯔꯒ ꯕꯦꯡꯛꯇ꯫ ꯍꯧꯖꯤꯛꯃꯛ ꯌꯥꯎꯁꯟꯕꯤꯌꯨ ꯂꯤꯡꯛ ꯀꯃꯦꯟꯗ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯃꯥꯁ ꯄ꯭ꯂꯦꯕꯨ ꯁꯥꯟꯅꯕꯤꯌꯨ ꯉꯁꯤꯗꯒꯤ꯫ ꯃꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯑꯦꯔꯣꯟ ꯀꯧꯔꯕ ꯅꯨꯄꯥ ꯑꯃ ꯎꯍꯜꯂꯤ꯫ ꯑꯦꯔꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯗ ꯔꯤꯁꯤꯞ ꯑꯃꯒ ꯁꯣ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅ ꯔꯤꯁꯤꯞ ꯑꯁꯤꯗ ꯏꯔꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯁꯣ ꯑꯁꯤꯕꯨ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯦꯔꯣꯟꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯥ ꯆꯪꯂꯛꯂꯤꯕ ꯑꯦꯔꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯁꯤ ꯃꯃꯤꯡꯁꯤ ꯑꯦꯂꯤꯁꯟ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯟꯅ ꯇꯣꯝꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯗꯨꯅ ꯇꯣꯝꯗꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯒꯤ ꯅꯨꯄꯤ ꯑꯦꯂꯤꯁꯟꯁꯨ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯟꯅ ꯆꯦꯟꯊꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯅꯨꯄꯤꯁꯤ ꯐꯥꯅꯕꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯂꯤꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯀ꯭ꯔꯤꯀꯦꯠꯀꯤ ꯕꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯔꯣꯟꯅ ꯊꯣꯝꯂꯒ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯟꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯀꯤꯆꯟ ꯑꯁꯤ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯦꯔꯣꯟꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯦꯂꯤꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯗꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯋꯥꯟꯊꯗꯨꯅ ꯂꯩꯍꯧꯔꯤꯕ ꯇꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯕꯥꯔꯨꯝ ꯑꯁꯤ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯔꯣꯟꯅ ꯇꯣꯝꯒꯤ ꯃꯁꯥ ꯑꯁꯤꯕꯨ ꯊꯧꯔꯤ ꯑꯃꯅ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕ ꯉꯝꯗꯅꯕꯒꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯅꯗꯤ ꯑꯦꯔꯣꯟꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯗ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅꯗꯤ ꯃꯉꯣꯟꯗ ꯇꯣꯝꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯝꯅ ꯑꯦꯔꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯩꯅ ꯇꯧꯈꯤꯗꯦ ꯑꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅꯗꯤ ꯇꯣꯝꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯪ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯦꯔꯣꯟꯅ ꯇꯣꯝꯒꯤ ꯈꯨꯠꯁꯥ ꯑꯃ ꯀꯛꯊꯠꯇꯨꯅ ꯕꯥꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯂꯤꯁꯟꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯑꯦꯂꯤꯁꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯍꯞꯇꯥ ꯑꯃ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯅ ꯍꯞꯇꯥ ꯑꯃ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯇꯧꯕ ꯊꯕꯛ ꯑꯗꯨꯒꯨꯝꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯍꯞꯇꯥ ꯑꯃꯁꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯂꯤꯁꯟꯅꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅꯕꯒꯤ ꯑꯦꯔꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯒꯤ ꯕꯦꯠꯔꯨꯝ ꯑꯁꯤꯗ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯂꯣ, ꯑꯩꯈꯣꯏꯅꯤ ꯇꯨꯝꯕꯗ ꯐꯖꯅ ꯇꯨꯝꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯂꯤꯁꯟꯅ ꯃꯈꯣꯏꯒꯤ ꯎꯄꯨ ꯑꯁꯤꯗꯒꯤ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯝꯅ ꯑꯦꯂꯤꯁꯟꯒꯤ ꯎꯄꯨ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯨꯏꯠꯀꯦꯁ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯨꯏꯠꯀꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯂꯤꯁꯟꯅ ꯑꯃꯨꯛ ꯁꯨꯏꯠꯀꯦꯁ ꯑꯁꯤꯕꯨ ꯂꯧꯊꯗꯨꯅ ꯑꯦꯔꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯨꯏꯠꯀꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯀꯦꯠ ꯗ꯭ꯔꯦꯁꯅꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯦꯠꯅꯕꯒꯤ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ,
ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯁꯦꯠꯄ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯂꯤꯁꯟ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯑꯩꯉꯣꯟꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯁꯦꯠꯇ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯤꯁꯟꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯅ ꯉꯁꯤ ꯁꯦꯠꯂꯨ꯫ ꯅꯪꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨꯖꯗꯨꯅ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯤꯁꯟꯅ ꯏꯔꯨꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝ ꯑꯁꯤꯗꯤ ꯑꯦꯔꯣꯟꯅ ꯊꯧꯔꯤ ꯑꯃꯅ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯕꯥꯠꯇꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯦꯔꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯥꯠꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯑꯦꯔꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯔꯣꯟ, ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯌꯥꯝꯅ ꯊꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯠꯔꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯤꯁꯟ ꯑꯃꯨꯛ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯕꯦꯠꯔꯨꯝ ꯑꯁꯤꯗ ꯑꯦꯔꯣꯟꯒ ꯂꯣꯏꯅꯅ ꯍꯤꯞꯇꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯂꯤꯁꯟꯒꯤ ꯃꯈꯨꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯔꯣꯟ ꯑꯁꯤ ꯑꯦꯂꯤꯁꯟꯒꯤ ナカンꯗ ꯍꯤꯞꯇꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯑꯦꯔꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯃꯨꯡ ꯑꯁꯤꯗ ꯔꯤꯂꯦꯁꯟ ꯊꯝꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯔꯣꯟꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯕ ꯌꯥꯗꯦ, ꯅꯪ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯦꯔꯣꯟ ꯑꯁꯤ ꯑꯦꯂꯤꯁꯟꯒꯤ ꯕꯥꯠꯔꯨꯝ ꯑꯁꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯆꯤꯟ ꯁꯦꯡꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯥꯠꯔꯨꯝ ꯑꯁꯤꯒꯤ ꯕꯥꯠꯇꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯇꯣꯝ ꯑꯁꯤ ꯑꯗꯨꯝ ꯇꯨꯝꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯣꯝꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯦꯔꯣꯟꯗ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅꯗꯤ ꯇꯣꯝꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯇꯣꯝꯗ ꯇꯤꯟ ꯁꯤꯠꯆꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯇꯣꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯪ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯦꯂꯤꯁꯟ ꯇꯨꯝꯂꯤꯕꯁꯤ ꯍꯧꯗꯣꯛꯇꯨꯅ ꯊꯧꯔꯤ ꯑꯃꯅ ꯑꯃꯨꯛ ꯑꯦꯂꯤꯁꯟꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯒ ꯑꯇꯣꯞꯄ ꯊꯧꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀꯤꯁꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯦꯂꯤꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯇꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟ ꯑꯁꯤ ꯗ꯭ꯔꯦꯁ ꯈꯔꯕꯨ ꯁꯦꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯂꯤꯁꯟꯅ ꯇꯣꯝꯒꯤ ꯃꯁꯥꯗ ꯌꯥꯅꯕꯒꯤ ꯇꯥꯏ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯄꯥꯏꯔꯤꯕ ꯇꯥꯏ ꯑꯗꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯅꯪꯅ ꯇꯥꯏ ꯄꯨꯟꯕꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯨꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯤꯁꯟꯅ ꯑꯦꯔꯣꯟꯒꯤ ꯉꯛꯁꯝꯗ ꯇꯥꯏ ꯑꯁꯤ ꯄꯨꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯗ ꯑꯦꯂꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯦꯔꯣꯟ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯦꯂꯤ ꯀꯧꯔꯤꯕꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯑꯦꯂꯤ ꯈꯤꯇꯪ ꯀꯧꯕꯅꯤ, ꯑꯦꯂꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅꯗꯤ ꯑꯦꯂꯤꯁꯟꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯠꯁꯥ ꯑꯃ ꯀꯛꯊꯠꯇꯨꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯂꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯉꯥꯡꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯊꯪ ꯑꯁꯨꯝꯅ ꯀꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯑꯦꯔꯣꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯆꯥꯅꯕ ꯈꯔꯕꯨ ꯁꯦꯝꯂꯨꯆꯣ, ꯍꯥꯏꯕꯗꯤ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯤꯁꯟ ꯑꯁꯤ ꯃꯈꯣꯏ ꯀꯤꯆꯟ ꯑꯁꯤ ꯆꯪꯗꯨꯅ ꯑꯦꯔꯣꯟꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯅꯕ ꯁꯦꯝꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯇꯣꯝꯅ ꯂꯩꯔꯤꯕ ꯕꯥꯠꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯟꯖꯤꯟ ꯃꯦꯁꯦꯖ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥ ꯑꯁꯤꯗꯅ ꯑꯃꯨꯛ ꯑꯦꯔꯣꯟ ꯑꯃꯗꯤ ꯑꯦꯂꯤꯁꯟ ꯃꯈꯣꯏꯅꯤꯁꯤ ꯐꯝꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯪꯅ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯃꯇꯝꯗ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯀꯔꯤꯝꯇ ꯇꯧꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯁꯤꯜꯂꯛꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯑꯩꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯈꯤꯇꯪ ꯅꯪꯅ ꯀꯔꯤꯒꯤ ꯌꯥꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯑꯦꯔꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯑꯩꯅ ꯊꯥꯖꯩ, ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯏꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯁꯤ ꯅꯪꯅ ꯂꯣꯏꯅ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟ ꯑꯁꯤꯕꯨꯗꯤ ꯕꯥꯠꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯔꯛꯇꯨꯅ ꯗꯥꯟꯁ ꯇꯧꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯝꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯂꯤꯁꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯁꯥꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
Nang na hairibasing adu ay amata thajade nang na oidaba nganglibani hairami adude Alison pakhum masunu pirami nang na karigumba aina hairiba waising asi amata tadaba tarbadi aikhoi yumasi lakliba nupa asina nangon hanjana awaba pibigani hairami masing matungdom Aaron tongi masa asida mapan thokchelami adude makhoini namu barum asing manungdagi thoklala matung asidadi Aaron amu Alison sumna hairami nakhoi ani gi marakta kanana hena paisa tali aduga nakhoini kari thabak tawge hairami adudagi Alison pakhum masunu pirami aigi nupadi fashion designer ni mahakti matam punamakta yumda leiduna ayama matamda paisa tali adubu paisa hena tarmbadi aina hena tali hairami adudai mu Aaron Alison sumna hanglami nangi napurabidagi paisa hena talaga nangi napurabasu thadoktuna karigi chatribno aina nangi saktam asi ubada loina khangma ngammi nangi napurabaga nanga nungaina laiminade haibasi hairami adubu Alison di pakhum masunu pirami nangna aingonda adu haibagi darka oide hairami masing matungda Aaron Alison da mahaki machanupi maramda hanglami adubu Alison di Aaron mangonda hanglaliba wahang asi tabda mahak mamitagi mapi tarduna Aaron sumna hairaglami ai nangna hangliba wahang asigi hojik pakhum piba ngamlo hairami adude Aaron mu Alison gi pakhum asi tabda mahang loina khangma ngamlami to mamadi Alison makhoini na yum masida leiriba sidi yamna nungaina leiba natte haibasi khanglami masing matungda Aaron tongi camera si lokthokuna camera si manung yauriba photo sing asi mathang mahang yenglami matam asida Aaron loina khangma ngamlami tom hariba nupa asina mahaki nupi asida mathong chadaba dress kya bu selanduna tongan ma photo kya bu kaptuna mahaki camera asida save tawduna thammi haibasi Aaron mu photo sing si yengba loiraga Alison sum hairami nang hojik nang na amphau setriba cat suit haiba dress adu bangtu selu nangi photo su aina muta capture ga hairami masing matungda Alison su haiba dress su set tu laklami amuk sumangna dress set pa loiraga Aaron camera si faiduna photo muthang kaplami matam astong Alison asumna khandu lerami ai hojik tanja asida maham mistake na thoktuna chenbagi chance phangle haina khanduna mahangna maham mistake kana chenduna baru masing manung chensilaklami amukse Alison maki mapuru pulliba thauri sing asibu lokthokya na tawba matam astadi maki mapurubana mangona sumna hairaglami aigi nakanda aigi phone adu leibani nangna yama thuna police ta phone taw hairami adudagi Alison mu maki mapurubi phone asidagi police ta phone tawge haina tawba matam astadi maham asidam Aaron changlami adu Alison di mahang thangam faiduna Aaron asi halaga haina toromi adude Aaron di Alison fairi ba thang asi munduna Alison asibudi makhoi ka asi puchalar matungda mahaki masa asi loina punchon thamlami masig matungda Aaron plasma sinaduna tongi yamu satoktuna puraklaga Alison jenganduna mahang sumna hairami nangi naya du kathu ya asibu nangi naya du umsalo hairami masig matungda Alison su upai letraduna Aaron poragliba tongi ya asibudi mahaki maya asiman umsalami masig matungda Aaron Alison gi nakanda hep tu lerami matamasta di Alison mu Aaron sumna hairami nang ai galone na hojik relation thamba pamre hairami adubu Aaron di pakhum asuna pirami ai nangge yaba yauduna nangi na sadaina ngasi fawwa amata sokloi hairami amukse Aaron Alison sumna hairami aina noigi yumasi laklibasi punsi chupagi noida ayapa piba lakpa natti hapta amagi khitang lakpani adubu hojikti hapta amasu fadure hapta asig matungda ai maham asu thadoktuna soidana chatkhini hairami asig matungda Aaron Alison gi masa chi punsanduna mahakti yumasi makhada kumthaduna famdu lerami amukse Aaron maham asu famduna tongi phone asu yengdu lerami adu matam astadi tongi phone asida message ama laklami haiba message asibu Aaron hangtuktuna yengba matam astadi message asi sera ka ubunu pm na tharak poirami adu haiba message sing asi Aaron paaba matam asida mahang loina khangmangolami tom haiba Alison gi mapureba sidi sera haiba nupi asiga nungsinaduna leire haibasi adubu tomna sera haiba nupi asiga nungsinariba sidi mahaki nupi Alison di khangba natte haibasi Aaron loina khanglami amuse Aaron tongi phone asi yauriba video asi yengba matam astadi tom amadi Alison gi video amasu yaurami haiba video asida Alison nurse saduna maki mapurabana mangonda haiba thawak sing asi loina tawdu lerami adu matam astadi Alison gi machanupina atopa ka amadagi mama ma kawduna kaplaglami masina maram obna Alison maki machanupi gi maraka chatkyana tawba matam astadi tomna mu maki nupi da sumna hairami nang hojik ai galone laiminagadabani ichanupi gi maraka chatpu yaro hairami aduba Alison mu maki mapurabada pakhum asumna pirami ai yamathuna ichanupi gi marakti halakke haiduna kaste gi thokyana tawba matam astadi tomna yamna sauduna
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯂꯤꯁꯟ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯦꯔꯣꯟꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯇꯣꯝ ꯑꯃꯗꯤ ꯑꯦꯂꯤꯁꯟꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯂꯤꯁꯟ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯠꯄꯤ ꯍꯥꯏꯕꯁꯤ ꯑꯦꯔꯣꯟꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯇꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯁꯦꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯁꯦꯔꯥꯒ ꯅꯪꯒ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯑꯦꯔꯣꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯃꯔꯤ ꯂꯩꯅꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯇꯣꯝꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯅ ꯁꯦꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯦꯂꯤꯁꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯗꯤ ꯃꯈꯣꯏꯅꯤꯁꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯔꯣꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯇꯣꯝꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯕ꯭ꯔꯥ? ꯅꯪꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯝ ꯑꯁꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯔꯣꯟꯅ ꯇꯣꯝꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯔꯤꯂꯦꯁꯟ ꯊꯝꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯣꯝꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯍꯣꯏ ꯑꯩꯒ ꯃꯥꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯃꯤꯟꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯔꯣꯟꯅ ꯇꯣꯝꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯒ꯭ꯂꯥꯁ ꯃꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯒꯤ ꯊꯕꯥꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯆꯗꯨꯅ ꯅꯪꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯅꯪ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯑꯦꯔꯣꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯧꯖꯤꯛ ꯑꯦꯔꯣꯟꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯦꯂꯤꯁꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯗꯤ ꯑꯦꯔꯣꯟ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯩ ꯑꯦꯂꯤꯁꯟꯅ ꯀꯥ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯟ ꯑꯁꯤꯗꯤ ꯃꯈꯣꯏ ꯀꯥ ꯑꯁꯤ ꯃꯈꯥ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯂꯤꯁꯟꯅ ꯕꯥꯠꯔꯨꯝ ꯑꯁꯤ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯞꯇꯨꯅ ꯑꯦꯂꯤꯁꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯗ꯭ꯔꯤꯕꯅꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯗ꯭ꯔꯤꯕꯅꯤ, ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯇꯅꯕꯒꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯂꯤꯁꯟꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯈꯣꯏ ꯀꯥ ꯑꯁꯤꯗ ꯑꯦꯔꯣꯟ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯂꯤꯁꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯁꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅꯗꯤ ꯑꯦꯂꯤꯁꯟꯒꯤ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯈꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯡ ꯑꯃ ꯂꯣꯠꯁꯤꯜꯂꯝꯃꯤ ꯑꯦꯔꯣꯟ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯅꯤꯡꯉꯤ, ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯂꯤꯁꯟꯅ ꯀꯞꯇꯨꯅ ꯑꯦꯔꯣꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯈꯤꯇꯪꯗꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯊꯣꯝꯈꯤꯕꯅꯤ, ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯇꯣꯝꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯤꯁꯟꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤꯗꯃꯛ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯆꯠꯈꯤ, ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯏꯆꯥꯅꯨꯄꯤ ꯁꯤꯔꯦ ꯍꯥꯏꯖꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁꯪꯁꯥꯔ ꯐꯥꯎꯕ ꯑꯃꯠꯇ ꯌꯥꯎꯕꯤꯈꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯤꯁꯟꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯦꯔꯣꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯤꯔ ꯐꯥꯎꯕꯗ ꯇꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯪꯁꯥꯔ ꯐꯥꯎꯕ ꯀꯔꯤꯒꯤ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯇꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯈꯜꯂꯝꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯀꯦꯃꯦꯔꯥꯗ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯐꯖꯗ꯭ꯔꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯂꯤꯁꯟꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗꯒꯤ ꯊꯥꯡ ꯑꯁꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟꯅꯗꯤ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯑꯦꯂꯤꯁꯟꯗ ꯎꯠꯂꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ, ꯊꯥꯡ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯣꯐꯥ ꯑꯁꯤꯗ ꯐꯝꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯑꯦꯔꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯊꯣꯡꯅꯥꯎ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯄ ꯌꯥꯒꯅꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯜꯂꯣꯏ, ꯀꯔꯤꯒꯤ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯅꯨꯡꯁꯥ ꯃꯉꯥꯜ ꯈꯔꯕꯨ ꯆꯪꯍꯟꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯦꯂꯤꯁꯟꯅ ꯂꯧꯗꯨꯅ ꯃꯈꯣꯏ ꯀꯥ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯣꯏꯖꯟ ꯌꯥꯎꯕ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯃꯍꯥꯛꯅ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯔꯣꯟꯅ ꯆꯥꯅꯕꯒꯤ ꯄꯣꯠꯁꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯑꯦꯔꯣꯟ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯟꯅ ꯑꯦꯂꯤꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ
mahanga thau gi bottle am faidu laglami amuksi erona thau asibu Alison makhonga taibiduna mahangna massage tawraga sumna hairami numit kharani gi mamangdagi nangina sa chi choktadun leiri aduna nangina sa siwaina massage khara tawbigi haiduna Alison makhonga si mahangna naibiduna leirami masing matungda Alison asi mahamasti tungkhirami ngehalair matung asida Alison na makeup tholko matam astadi mahaki manakta error leiramde adudi mahangna kitchen asi manakta lakka matam astadi error asidi makhoi kitchen asida kari makharabu chanabagi semduna leirami amuse error na Alison na sumna hairami ngasi numidang asina aikhoini laiminabagi numit loire hairami adubu Alison su error na sumna hairami nanga thongliba chak aduda aisu mateng pangge hairami ngehalair matungda makhoini na chak injang thongbasi loiraga makhoi ka asi laklami makhoi na amusu dress senabagi upusidagi dress lokthokku matam astadi Alison amu error na sumna hairami aingonda karama dress pakchagani nangna mukta hairo hairami adubu error na di Alison na pakhum masuna pirami nangona di setting dress amata selu nangna setpa dress kodimak loina pakchai hairami adu matam astadi Alison na error gi wahas tabada mahanga tumini leiduna error na jengdu leirami amuksu mahanga sumna khandu leirami aigi puraba tomna di mahangna pama dress aingonda loina setlambani aduga error hairibu nupa asida kayada chamlibana haiduna mahak wakhan nungai tibida leirami masig matungda makhoini na party tawnabagi dining table asig manakta lakka matam astadi error amadi Alison makhoini si kitang lapna leirami tanja ase khudong chabasi Alison na lauduna error na thaknabagi yu asida mahangna porakhiba poison asi hapchalami adu mahangna tawriba sing asidi error na loina urami masig matungda makhoini na party hauraduna yu asi thakkena tawbu matam astadi error na mo Alison na sumna hairami aidi chakchaba matamna yu thakti aduna aikhoini hana dance tawsi madugi matungda yu si thakke hairami masig matungda makhoina camera asibu record tawduna makhoini dance tawdu leirami masig matungda makhoini na yu asibu thaklagana tawba matam astadi error na di khangna mahanga thakkuduriba yugi glass asibudi makhara tahanduna kahen khirami masig matungda Alison amade error makhoini na kairib glass asibudi loina sengtoklami makhoini na sum sengtokninga matam astadi Alison amu error na sum hairami mamangda tom amadi aikhoini asumna party tawba matamda glass kaiba tarbadi mahang yamna sauduna aingonda fui madugi sumatakta carpet asi loina sintoklibani hairami adubu error na pakhum asuna pirami nangi nupana nangonda chatlibali chalsi fatte madugi mahota mahamasida karigumba khudongtiba ma thokpa tarbadi nangi napurabaga nabani punna thabak singsi loina tongminagadabani hairami masig matungda makhoini tumnabagi phamung asida changkhirami matam astung error na Alison na sumna hairami aikhoini hana mahma mamala thengnakhre hairami adubu Alison di pakhum asuna pirami aikhoini karai thengnakhibano aidi amata khangdre ningsang busung ngamdre hairami adubu error na di makhoini karai thengnakhibano haiba sigi pakhum amata pidavida Alison na sumna hairami nang waram lagani nang hauji potharo hairami masig matungda Alison asidi mahamas tungkhirami nongala matungda Alison na makeup thoktingai mamang asidadi error di yum asibu thadoktuna mahamas chatkhirami mahana karigi chakhribno haiba tarbasu mahangna Alison da haikiba hafta amagi matamasi mapung pharaduna yum asibu thadoktuna chatkhibo oirami aduga yum asigi manung asidana Alison na makeup tholko matam astadi mahaki mamangda breakfast kaya amadi card amada error na wai kharab idun thamlami adudi Alison na error na iramli wai si pabu matam astadi error na sumna idun thamlami aina nang yum asi leibasi hafta amasi yamna nungaiki matau karam na ina mahamasta nungairibno haiba tarbasu nang na ingonda matam punamakta mateng pangbiba sina nungairibani aduna aina nang asi thagar phongtu hairami amusu hairiba table asida error na thang masa amasu thamlami Alison na mahaki mapuroba asibu thadokna bagidamak masig matungda Alison na thang asi faiduna mahaki mapuroba marka laktuna mapuroba punsan thamlibasi loina thadoklami adubu tomna di mahaki nupida sun hairami nangna jamathuna mahamasida bandage poro aigi sasib loina soktuna leire isa sokliba singasi amuta treatment tawnabagi hairami masig matungda Alison na mahaki mapuroba tom asibudi makhoigi ka asida pudu laklami matam astidi mahaki mamangda breakfast mayam leirami adubu tomna mahaki mamangda leiba breakfast singasi chaduna mahaki nupi Alison da sumna hairami numit ninigi mamangdagi aidi karimta chadabida leiribani adubu nangdi mahamasida nungaina famduna chana thanaba singsi loina chadun leiribo oire hairami tanja astung tomna error na idun thamlaba card su urami adudai tomna jam sauduna Alison da sumna hairami nakhoini numit kyani aikhoini ki ka asi leiduna fataba thabak tawge hairami adubu Alison di pakhum asuna pirami aina hafta asida error na haribu nupa aduga fataba thabak amada tawmina kite hairami
ꯑꯗꯨꯗꯩ ꯇꯣꯝꯅ ꯑꯃꯨꯛ ꯌꯥꯝ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯐꯨꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯈꯣꯏꯒꯨꯝꯂꯕ ꯅꯨꯄꯤ ꯑꯁꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯤꯅꯤ. ꯅꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯕꯁꯨ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯦꯂꯤꯁꯟ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯂꯤꯁꯟꯁꯨ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯌꯨꯝ ꯑꯁꯤ ꯃꯈꯥꯗ ꯆꯦꯟꯊꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯝꯅ ꯑꯦꯂꯤꯁꯟꯒꯤ ꯃꯆꯥꯅꯨꯄꯤ ꯀꯥ ꯑꯁꯤ ꯆꯪꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯇꯣꯝꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯁꯤꯈ꯭ꯔꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯤꯁꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯇꯣꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯐꯨꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯦꯠꯂꯨ ꯍꯥꯏꯕ ꯀꯦꯠ ꯗ꯭ꯔꯦꯁ ꯑꯗꯨ ꯎꯔꯦ. ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯁꯦꯠꯅꯕꯒꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯁꯦꯠꯄꯤꯗꯦ. ꯑꯗꯨꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯅꯪꯅ ꯁꯦꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯗꯨꯒ ꯅꯪꯒ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯉꯁꯤ ꯍꯥꯠꯂꯒꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯗꯩ ꯑꯦꯂꯤꯁꯟꯁꯨ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯀꯦꯠ ꯗ꯭ꯔꯦꯁ ꯑꯗꯨ ꯅꯪꯒꯤ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯁꯦꯠꯂꯤꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯦꯠꯇꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯗꯩ ꯇꯣꯝꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔ ꯃꯇꯨꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯂꯥꯎ ꯑꯩꯈꯣꯏꯅꯤ ꯀꯥꯗ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯍꯧꯖꯤꯛ ꯅꯪꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯩ ꯇꯣꯝꯁꯨ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯂꯤꯁꯟꯗ ꯐꯨꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯐꯨꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯏꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗꯤ ꯇꯦꯕꯜ ꯑꯁꯤ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯁꯤ ꯊꯣꯝꯖꯤꯟꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯂꯤꯁꯟꯁꯨ ꯑꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ. ꯇꯟꯖꯥ ꯑꯁꯤꯗꯤ ꯇꯣꯝꯒꯤ ꯐꯣꯟ ꯑꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯣꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕꯁꯤ ꯁꯦꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯣꯏꯔꯝꯃꯤ. ꯇꯁꯦꯡꯕꯗꯤ ꯁꯦꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯦꯂꯤꯁꯟꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ. ꯑꯃꯨꯛꯁꯨ ꯑꯦꯂꯤꯁꯟꯅ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ. ꯇꯣꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯦꯔꯥ ꯃꯈꯣꯏꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯛꯄ ꯀꯨꯏꯔꯦ ꯍꯥꯏꯕꯁꯤ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯔꯥꯅ ꯇꯣꯝꯒꯤ ꯐꯣꯟ ꯑꯁꯤꯗ ꯁꯦꯔꯥ ꯑꯁꯤ ꯃꯕꯨꯛ ꯀꯪꯂꯦ ꯍꯥꯏꯕꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯊꯥꯔꯛꯂꯝꯃꯤ. ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯦꯂꯤꯁꯟ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯂꯛꯄꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ. ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯁꯦꯔꯥ ꯑꯁꯤ ꯃꯈꯣꯏ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯑꯦꯂꯤꯁꯟꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯁꯦꯔꯥ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯤꯁꯟꯅ ꯁꯦꯔꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯃꯤꯅꯝꯗꯨꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯗꯨ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯗꯪ ꯁꯦꯔꯥꯁꯨ ꯋꯥꯟꯊꯗꯨ ꯂꯩꯔꯤꯕ ꯇꯣꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯁꯤ ꯁꯦꯔꯥꯅ ꯇꯣꯝꯒꯤ ꯃꯊꯕꯥꯛꯇ ꯆꯤꯠ ꯍꯥꯏꯅ ꯏꯗꯨ ꯂꯩꯕꯁꯤ ꯎꯔꯝꯃꯤ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯂꯤꯁꯟꯅ ꯇꯣꯝꯒꯤ ꯊꯕꯥꯛꯇ ꯆꯤꯠ ꯍꯥꯏꯅ ꯏꯔꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯦꯔꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯤ ꯂꯥꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯅꯕꯒꯤ ꯂꯥꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯑꯦꯂꯤꯁꯟꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ. ꯑꯗꯨꯗꯩ ꯁꯦꯔꯥꯅ ꯑꯃꯨꯛ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯇꯣꯝ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤ, ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯑꯃꯨꯛꯇ ꯀꯟꯁꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯇꯣꯝ ꯑꯁꯤ ꯍꯤꯡꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯊꯝꯖꯔꯣ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯂꯤꯁꯟ ꯑꯁꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤ ꯄꯣꯠꯆꯩ ꯈꯔꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ. ꯑꯗꯨꯗ ꯁꯦꯔꯥꯅ ꯑꯃꯨꯛ ꯇꯣꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯍꯧꯖꯤꯛ ꯄꯨꯛ ꯀꯪꯂꯦ, ꯄꯨꯛ ꯑꯁꯤ ꯃꯅꯨꯡ ꯌꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯇꯣꯝꯅꯗꯤ ꯁꯦꯔꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯦꯔꯥꯒꯤ ꯃꯕꯨꯛ ꯑꯁꯤꯗ ꯀꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯇꯣꯝꯅ ꯁꯦꯔꯥ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯦꯔꯥꯒꯤ ꯃꯆꯤꯟꯅꯁꯨ ꯃꯦꯟꯗꯨ ꯂꯩꯔꯝꯃꯤ. ꯑꯃꯨꯛꯁꯨ ꯇꯣꯝꯅ ꯁꯦꯔꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ, ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯇꯨꯃꯤꯟꯅꯔꯨꯔꯒ ꯕꯗꯅꯥꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯊꯣꯡ ꯑꯃꯠꯇ ꯆꯥꯗꯦ ꯍꯥꯏꯔꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯦꯂꯤꯁꯟ ꯑꯁꯤ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯦꯂꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯒꯤ ꯊꯕꯥꯛ ꯑꯁꯤ ꯊꯤꯟꯖꯤꯜꯂꯝꯃꯤ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯣꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ. ꯑꯗꯨꯗ ꯁꯦꯔꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯦꯂꯤꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯦꯂꯤꯁꯟꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯦꯔꯣꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ. ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯦꯔꯣꯟ ꯑꯁꯤ ꯃꯣꯆꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯁꯦꯡꯗꯕ ꯁꯣ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯇꯣꯞꯄ ꯁꯣ ꯑꯃꯇ ꯅꯪꯅ ꯑꯃꯨꯛꯇ ꯁꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯗ ꯑꯦꯔꯣꯟ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯏꯌꯨ, ꯑꯩꯅ ꯅꯪꯒꯤ ꯁꯣ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯒ
ꯅꯪꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯊꯤꯜꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯟꯅ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯁꯣꯏꯗꯅ ꯐꯨꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯃꯊꯪꯒꯤ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝꯗ ꯁꯣ ꯊꯤꯟꯕ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯗꯟꯗꯤ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯇꯁꯦꯡꯕꯗꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯈꯪꯂꯤꯕꯗꯤ ꯑꯦꯔꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄꯤꯔꯤꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ